Ningol Chakouba sina lakpa iroinana mabung ngokpa singna masan masa sing atopada yumban khraba singbu sahi gi kauraga unadana mase masandagi borni jadana lakadoriba lemhoriba punsida afaba wehenbinaba ingba tangpa wehenbinaba nijabagi sanabi ase handak laiba Ningol Chakoubagi asidasu Ningol khudingna piba khudingbu bor pibidana magi leiriba imungsing ana yek yaudana punsi nungsangna leiba oinanaba bor pibiramsunu aduga isorgi mafamdasu ehakna suguma numit asida lamdamsida leiriba singtam zat bizat dharmagi khenaba punamak thadokle hairaga punamak amato oibagi lipun nungsinabagi lipun leiminnabagi wakhalona do hanjalakpa ohelasunu haidana isor mifamda nijabaga loinana miyamda yaifa paujelasi pijari nungaiba amana matam amada aikhoi maitai singi oiba Ningol Chakouba se maitai khaktagi oina taunarami aduba haukiba sahi kharagi mamangdagi tampakta leiriba maitai singna singda leiriba isalisa singbu manem machan singbu sa kaurakpa aduga singda leiba mabung ngokwa singna tamgi machan singbu kaurakpa aduga yamna puning nungsiba amana kana leijadrabi widow lukhrabi sing orphan leibi sing leibasing civil organization mayam tholaktana magi ngamjabi thakta sa kaunraktana miyoibagi human trust pinarakpa masina amu henasu lamdamsida nungsi sanaba porakpada yamna chauna hena mateng pangi masigumba tawbiriba civil societies clubs organization punamapusu sarkar gi maigidagi amadi isagi maigidagi ai yaife paujal pijari amadi makoina tawriba thabuktu isorna mongol pibi sanu haidana isorda suni jari Manipuri jatigi amatangairaba Ningol Chakouba lakpada Manipuri ching amasung tam amadi Manipuri tonganba jagada khundariba ko Manipuri kudimakta ine yaifa paujil pijari amadi lakliba Ningol Chakouba sina lebak sida afaba amadi santi leba lebak oirasunu oina paujil pijari Sahi asige Ningol Chakouba na lakpada Manipur da leiriba kanglop koding makke maru oina Ningol oibi singda zaipa pauje pijare numit asida mama mapa mabung maupa amade mache machal singi nungsi nabagi mari aduna henna ing tapna nungaiba lamdam haibadu oiresuno ngasi Manipur se samas asida nupi oibi singda chathariba miyot minei pumnamak Ningol Chakouba na lakpada amuk khanna thoktaba oiresunu haina mayamgi mafamda paujinjeri aduga amaromda Ningol Chakoubagi hudol potta hidanabagi thabak asi toklasunu amadi ekhoi lamdam asida phangba pothakna Ningol oibi sing gi hudol oina pirasi sagi ongrab kangbusuna amuk halaga nungsibaga loinana mong mopasingda chahi ame manung amung laga adugi bor pibiba amasung mong mopasing bapa maton singna sum madu mangula sibat madu pibi chana bisi matam chupagi oina koi ngaksi amasung masil encouragement toksi Ningol uiba kangbusing si mama hai makil gi pandam dumatu ningsidu phangrabanina makoina pulagadoriba icha sing isu sing matuna hengbai tungda matamamada samajigi yumbi oidana chaung lakadabana Ningol chingna pangkanna thona leina amasung akoi mara tappa wakhal akoi gi chetpa amasung mongo pap nuksiba miwi khunai nuksiba masak khangbado made Ningol chingchu oresanu hadana lamdam chida ching tamda leirima makhal gi Ningol ching damadugi paujel duma Nation People's Party ki taraf tegi ai sai taraf tegi ai department taraf tegi amjung sarkar taraf tegi mari ai paujel pijari Ningol Chakouba na lakpasida Manipur gi Ningol oibi khudingmaki mafamda yaifa paujil pijari aduna akoi Ningol Chakouba haibasi pitribigi manungda Manipur natana atopa jati singi na pangthoktaba kumai oijaragasu ngasidi pitribigi mafam kayada Manipuri singna khundaba mafamda Ningol Chakouba festival pangthoi aduna Ningol Chakouba si maruena mama mapa
mabung maupa aduga mase masal masa masu mase manemgi mafamda adi nungsibagi human relationship amakak utpagi kumai asida lakpaga loinana maruina social organization singnasu Manipur da lariba tongan tongan ba furuki ningol sing sakaudana pangthok pasina maram oidana akoi masel jati masel gi marakta nungsina ba phawali adugi mathakta adi mioi bagi humanity gi oiba wakhallon amasu akoi mioi bada phawon ba kumhaini aduna ningol sakau bagi adi nungchi graba relation ama sagat bagi sumba kumai sida akoi masel adi ningol singna mobung mokpada ai si haptaba yadi haidana kanaumana haiba adagi mobung mokpa singnasu adi magi ningol singi damakta dakina sauna tauba sumba hidana bagi thabak sidi Manipur da lehandraga ningol sakau bagi oiba nungi oiba wakalon nungsi bagi isel amakak phawlise somda hena importance bihaningi aduna yamna phidam ningai oiba ningol sakau ba oirasnu hainana ai sagi taraptagi Manipur gi miyamda paujel pijari aduna akoi ningol sakau ba festival se kwaidagi adi mai pakpa aduga izat leiba aduga prithibida yamna singthaningai oiba adugumba kumai ama haibadu wahilasi haidana adi leibiriba Manipur gi praja kayagi mafamda sigi paujen se pijari Chakouba gi akoi gi Manipur gi oina but particularly akoi gi Mite gi culture yam phajaba ama ai masi appreciate toba aina respect toba aina honor toba admire toba festival avane Ningol Chakouba sidi just festival ni akoi dum lebani adubo when we really go through detail magi celebration ga magi keno objective kumba history du yandaga yam phajaba culture amane aina masi khale and on this particular day nashi ki 9 October sida handagi 2018 gi Ningol Chakouba sida aina shu aigi on behalf of myself my family aigi kendra aigi mimayangi nungaiba best wishes pininge habisi ai sida haibine atopa in India atopa state da lebra khandre but this is a very good culture akoi gi Manipur da lebise mi atopa da sho kaina message cp ga da darka hoibane akoi gi Manipur da akoi gi ai gi jati issue masigumba manawa khara for sisters who are married mukheda koina festival amada khara koina gift kumba pibadi le but not in a very organized manner like koina imphalda miteina to basi maina yam respectable oiba adada koishu masidi koishu tangbe da bani hanai haininge masigi da akoi gi yam phajai masidi this culture brings closeness nungshiba love understanding better understanding poropa family da brothers and sisters and then it connect to all and every family tabak phaba phajaba thopasi from the family da start tobnina family de start tobnina masida nushiba hebisi sidagi thopani digi meaning yam lebanina akoi gi Manipur Baptist Church gi da moishu sidi yam phai si culture yam phai mana respect todna every year moishi Ningol Chakouba gi ama akoi Manipur Baptist Church da shu haure adudi akoi gi tribal gi nupi hoina akoi mitei da yum pamba moishi moi go shu akoi gi si culture si yam phai akoi di nukoi bo culture like si lectures like te barina akoi na in order to promote mashigi culture si promote toge respect toge na Manipur embassy na shu ma togni handak shu akoi shu na si togni adada aina shu chief guest oina yogni chida akoi gi tribal khoi nagalerom da shu la pasu mi yam lai adu atopa mapan da shu la pa mi yam lai ni pi khoi adu mai bu shu koraga na si Manipur embassy da about 800 Ningol khoi lakni adada shu khoi na akoi culture si phabne adu akoi sina through this Ningol Chakouba me akoi gi better understanding poropa akoi gi nungshiba poropa mashi we want to show adu da akoi na show mashi organize to bane so mashi
festival machine handakshi in Manipur the need of the hour ji akhina yam darka oi bashi akhoi peace harmony love habishi yam darka oi bne we have seen when ji ubadeshi di there are a lot of improvement law and order or issue the peace yam leire hana koi yam thajai ada bima yam na duda thabak kanna hona bne through this festival akhoi bima yam na try to restore love, true family. The Nishiba proper, the Wina, Toshi Hena, Togini, and I Tajabani, the Ishida, I give best wishes and my respect and my prayer support for the wonderful festival she Bibani. Ningol Chakouba lakpasida Manipur tongan ba Puruk kayana kunda leitana leminariba akhoi mayamsi nungsinaba porakpa amaga nungsi chana leminaba adugumba Manipur ama ohenbiba amadi mopa singna machi singbu mabung singna machan singbu nungsi chana na luna tawbiraga Chakouba si lakpasida akhoi dakhinagi khandana nungsinaba mari nungsi chana leminaba imung amatada ima ipa amatana pokminnabagi amato oibagi wakhalon adu khanminnaraga aduma afaba Manipur ama oiba oisunu haina ai thamjage aduga hanaki Chakouba si lakpasida akhoi Manipur da ahom ama poroktuna hanada leminnaram mari kayama yam thamna leinaram mari singsi nakna pusilakpa oiduna akhoi yamna hanaki sahi sira hawraga yam naknaba mari ama toibi yamna nungsi chanana leminabagi adugumba Manipur gi phajaraba culture ado lehenmu oisunu hainai mayamda yafa paujel bizari Mahirondagi chanara basumba Ningol Chakouba sina amukena achetpa nungsibi lipul ama puduna Manipur da santi leiba nandu leitaba amadi jaki khenaba thamdaba sagi khenaba thamdaba imung khudimakta akoi amatani khanbagi wakhalondu khanbiduna amadi isona ngasi tongan ba isu mayam singasi punamak apharomda laktuna lagliba anoba government chatheba thawak tharam mayam singasi su afabada wirasano amadi nada yektaba nungsi chanaba munsi nungsangba amadi chakhapa wirasano haiduna ai media gi thongda Manipur praja mayam amadi maruaina Manipuragi Ningol isi ichan imaibe mayam punamata yafamakol pijar Ningol Chakouba na lakpada ingtappa Manipur nungsi chanana chinana leminaba lebak amaga akhoigi irei pakpun ningba yam nungsiba ichal sing adegi iche singi adumba Chakouba sida yamna santi oiba leba ama puraksanu haibase ai koigi Manipur gi prajada yaifa paujel ai pizari aduna Manipur si jati mainly ahum natraga ani haisira chingmi tammi na leba akhoigi panba lebak ni alubu anoba sarkar sina akanba thorang paikhatuna ban blockade leitaba amadi akhoigi yamna santi leba pamba sarkar ni aduna prajagi sahayog prajagi support akhoigi ingtapna lebada mateng oigani haidana masigi yaifa paujel se pijabani Ningol singa mabungo pasing obisige nungsinami mari se halli masigi mari se leiba golonana ingna tapna leiba du samasama orang narbe achaw macha amani haibe ai thajise hariba tampak maru masida uniform oina chahi amada nongma mukai thoaga Ningol Chakouba gi pangtho ibase chumnegi tampak leiba chinaw singna tam singmi tami punamak uniform oina numit ama tamsi Ningol Chakouba gi thabak se ta hanningi singda su Ningol Chakouba si tawi adu regular feature oina tawde kanagomba angam makhrana pangthok panatana masiso regular feature oina to hanningi haida ai occasion ka so ai thamjagre dokhana pi bai tare ko masida competition tawbada wina tawriba asimansi masiki train se masi
ꯇꯧꯍꯟꯖꯅꯤꯡꯗꯦ ꯃꯗꯨꯒꯤ ꯇ꯭ꯔꯦꯟꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯋꯥꯍꯟꯊꯣꯛꯁꯦ ꯃꯄꯨꯡ ꯐꯥꯅ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯣꯏꯅ ꯈꯜꯂꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩ ꯑꯁꯤꯅ ꯂꯥꯛꯄ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯍꯥꯟꯕꯗ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡ ꯑꯃꯁꯨꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯅꯨꯡꯁꯤꯅ ꯑꯃꯁꯨꯡ ꯅꯤꯡꯉꯣꯜꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯃꯇꯪꯒ ꯑꯩꯍꯥꯛꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯐꯣꯡꯗꯣꯛꯆꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯡ-ꯇꯝ ꯑꯃꯁꯨꯡ ꯇꯥꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯐꯨꯔꯨꯞ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯗꯨ ꯇꯪꯗꯨ ꯂꯩꯇꯥꯅ ꯄꯥꯟꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯁꯦꯝꯃꯒ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯑꯩꯍꯥꯛꯅ ꯄꯥꯎꯖꯦꯜ ꯑꯁꯤ ꯄꯤꯖꯔꯤ